पाउचेद यमपुम ओइबा मरु ओइबा पाउ खरा अपडेट तौजरी टेंसाबो मोइरांगथेम राजगी बो मालेम पुंबदा थादोक्तुना स्टेट सिगी सेटमेलन फागनहनबा असानबा मियंग लैरे एनबेरे लेगा की स्टार्टअप स्कीम आउटोरपदगी आइगी मंगलन पांगफाउना पंगंबनी एमराज नोंगदुंबा बेरेना लुसिंबा मणिपुर लेगाकना हंदकता इम्फाल ईस्ट की ताखेलदा पांगथोकिबा गोटो विलेज अनिसुबा तांककते स्टार्टअप स्कीम की मखादा लुबा लाख 50 की सब्सिडी यावबा करोड़ अमगी लोन पीग्रबा जरपोक जम्बेमदगी टेंसाफो मोइरांगथेम राजना साजाबा टेन लाइबाक असि खक नतना मालेम पुंबदा थादोक्तुना स्टेट असिगी सनमिलोन फगतहननबगी मंगलानगा लोइनना माइपाकबा एंटरप्रेन्योर अमु ओइनबा टेंसाबा मोइरांगथेम राजना कना होनरे टेंसाबा मोइरांगथेम राज इम्फाल ईस्ट की मनुंग चनबा जरपोक जामेमदगिने माग दिल्ली यूनिवर्सिटी दगी ग्रेजुएशन लोरबा मथुंग हौजिक मणिपुर यूनिवर्सिटी की स्टेटिस्टिक्स डिपार्टमेंट मास्टर तौरीबा माहिरोय मने मांगना जारिबा टेन असी आर्चरी मसाना द लैरिबा सानारोइसिंग यामना पामनबत नतना क्वालिटी यामना लैबा टेल मखल अमनी टेंसाबा मोइरांगथेम राज की मंगलान बुहिना ममफाउना हनरबा मणिपुर लैंगाकना स्टार्टअप स्कीम की मखादा सब्सिडी लाख 50 यावबा करोड़ अमगी लोन पिरकपगा मरी लेनना टेंसाबा राजना पाउसी असिदा हायरदुना महा क्लास 6 तगी इम्फाल ईस्ट की जवाहर नवोदय विद्यालय तमलुक्तुना स्कूल की को करिकुलर एक्टिविटीज द आर्चरी मसानाबु पामजना सानरखे मसिगे इरुनदा कुमजा लिसिंग अनि तरेतगी आर्चरी सानबा हौरखे कुमजा लिसिंग अनि तरेतगी लिसिंग अनि तरागनि थोय फौबा आर्चरी मसानागी ओइना नवोदय की मोहत सिंदुना लेबाक की थाकता सानरखे आर्चरी मसाना द नॉलेज लेरबसु मार्केटिंग की मतंग संगसिंदुना मालेम की थाकता बिजनेस तौगी आइबा वखलोंदे मतम अतुदा लैखिदे मसिगे मतुंग स्पोर्ट्स की खुदांगदा कुमजा लिसिंग अनि तरागा हमदोइदा दिल्ली यूनिवर्सिटी द चलबा मतुंग आर्चरी मसाना द यावखे मसिगे मतुंग कन होनरक्तुना थर्ड ईयर तंबा मतम मसाना मतमदा मसाना असिदा रेकॉर्ड थंबा ngamke sahi asidagi दिल्ली यूनिवर्सिटी की आर्चरी मसाना द चैंपियन अदुमक ओइदुना लाखे मसिदगी इंडिया की लेरिबा कोचिंग मंगोंदा माइ ओनसलकी तुंगदा मार्केटिंग की लाइन दसु पुनिंग चंगबा आवरखे कुमजा लिसिंग अनि तरागा तरितगी मणिपुर बीजेपी लेंगाक लाकबदगी एन बेरेन लोसिंगबा लेंगाक असना नहारोल किया थबक पिननबा हदोरकलेबा स्टार्टअप स्कीम असिदा मियंग थंबा हौरखी मागना अहानबा कुमजा लिसिंग अनि तरागा तरितगी टेन साबगी थबक असि मागना अहानबा कुमजा लिसिंग अनि तरितगी टेन साबगी थबक असि आउदोलदुना टेन सिंग मंगोंदगी लैरबका मार्केटिंग सथरके अतोप पाउ अमतना नंबुल रिवर रिजुवेनेशन एंड कंजर्वेशन प्रोजेक्ट इरुलुदना पाउडर थाबी मौ अनुपि तारे तोरबांद मकी सेमलसु खोंगनुंगदी लोइरे मणिपुर लगाना लुपा करोड़ के थाददुना नंबुल तुरेल कन्ननबु होनरबसु मियामना ज्ञान तादबदगे नंबुल रिवर रिजुवेनेशन एंड कंजर्वेशन प्रोजेक्ट असि इरुलुदना पाउडर थाबी मौ अनुपि तारे तोरबांद मकी सेमलबसु तुरेल खोंगनुंगदी लोइरे मिनिस्टर ऑफ जनशक्ति गवर्नमेंट ऑफ इंडिया की लुपा करोड़ के आगे सेंथंग मकादा पाइखलिबा प्रोजेक्ट असि हौजिक लेप्तना जाथारे तुरेल असिबु कनबा अमदि मसिबु टूरिस्ट स्पॉट अमा ओंथोकनबा पांडमदा सेबगले अदबो तुरेन तोरबान खक मसक फजाहलगा खोंगनुंगदी अमोटपा कयाना पैदुन लैरे मसिगी मरुइबा मरमदि नुंथेल बोपोपता फावबा तुरेल असिदा मियामना ममांगदा इफोंग फावना जुंगी मथि मखुम अदुमक हाइदोकपा थेंगनरे लोइनाना तुरेल असिगी तोरबानदा हौजिक कोइना चतुनि येंगबा मतमदा लोहा कोम साधुना लैबा मफम मयाम अमा लैरे तोरबानदा लैकोन सेंगोलेबा कंगबुना मागी एरिया खाइदोक्तना तुरेलदा अमोटपा हाइदोकपदा लुपा चामंगा अमथि लुपा चामा फाइन थियनगनी हना थारगा थबकति अमता लोकत्रे तुरेल खोंगनुंगदी अमोटपना पुमथन थल्ले तुरेल खोंगनुंगदा नापी सिंगनांगना पिक थल्ले मसिगी जुमात कोविड-19 पेंडेमिक मरकता खोइरंबल कैथेल सही खरा अथिंग थंबदगी हौजिकते नंबल तुरेल की मेलंबी परिंग कैसाम थोंगदगी पिसुम थोंग फावबसे अनोबा कैथेल अमा ओनख्रे मसिगी मथि मकुम सिंग असे तुरेल की खोंगनुंगदा थादरापरा हाबेसने अमरोमदा तुरेल की मवांग थंग सरुकता लैरिबा मियोसिना तोरबान तंबा खोइगी गारी की गेरे सागतपा गेल लोसिनबा सरककी सरुक के कांसिलग ट्रेस गार्जनिंग तौसिनबा अमदि जुंगी पोलम फावबा पुथोक्तुना मागी सुमांगी मौंगदा सिन्नरे हेरामसिगा मरि कैदन मसक ममिंग ताकथोकनिंगदबा मियोय अमना हाइबदा कांगलु खाइदोक्तुना तुरेन तोरबानदा लाइकोन सेंगोटलिबसिंगना तुरेन तोरबानदा अमोटपा हुंदोकपदा लुपा चामंगा अमदि लिसिंग अमा फाइन तौगनी हाइरबनिना तुरेल खोंगनुंगदा अमोटपा हुंदोकलिबसिंग असिदगी फाइल औरगा लेंगांगता पिखरफम थोगे पोस्टर अमा पंगथे थेसलगा जुमदा निंगाइतन लेरबदि पोस्टर सिंग असि लौथोकपिख्रो
Turil asibu kanhana ba thamoi sengna thabak tausi harabadi kathokpa ama changi kathokpadi ngamdana thikagi mawngda thabak jatharabadi nambul turen kanba haibasti othoktabani haike. Atokpa editorial gi kalam amadana Manipur ki lampi thong sengbat sagatpagi hiramda Bharat Sarkar na tawai yaude aiwa takpane. Congress na sahi taramanga chupna Manipur gi lengak sasan ki thabak tawringi batamdaso Manipur ki lifeline oriba National Highway number 37 Imphal Jiribam lambi amadi National Highway number 2 Imphal Dimapur lambi asigi pibam phagatna semgatnaba honabiramde. Manipur Sarkar na Bharat Sarkar da Manipur ki lifeline oriba National Highway 2 asi ningthina sempidaba taksin bangam kidaba asisu khwaidagi asoiba amane. Aduga Bharat Sarkar na Manipur ki lambi thongi phibam phagat aningde madam chupagi namthaduna thamba pami haibase haujik Imphal Jiribam lambi asina mayek sengba khudamne. Bharat ki khwaidagi sangba thong asi awangnokpop state sengki manungda Assam ge Tinsukia gi Lohit Toren gi patakta kilometer 9.15 sangna saduna lisingani taraka tarita sangage thong asina Assam amasung Arunachal Pradesh ani sathok sasin tawbada aduki matik khudong chaba piki. Asumna lupa crore kaya chading tawduna thong kaya saba ngamlaga Manipur ki National Highway 37 Imphal Jiribam lampi da lairiba thong hum haibade Barak Magru amadi irang thong matam chan RCC Police oina ningthina sabagi thaba paket khide aduba haujik thenglabasu thengna Magru thongdi saba loiduna sangakre. Barak thongsu saba losilakaduriba asibudi thagaringaini aduba matam koina Bharat Lengana Imphal Jiri lambi da lairiba safam thokpa thongsing matamga chanana sabidana miyam lakna duna lakiba adu kaidongai dasu Manipur miyam da kawba ngamlaroi. Loinana fibam thina soklaba thongsing asi lanthok lanjan tabu matamda tektuna tabadagi miyoi gagi punsi lombata natana gari amdi malcha kya mang taktuna ngasi baba awaba mayuk natuna laklibane. Asumna khudong thiba kya thokle aiba khanglaba phawada Bharat Sarkar na thongsing asi ningthina sabidana ngasi phawba thamliba asidi Manipur miyam waninglaga wajau seninglaga sijau aibagi mongda thambibani aibada thoina laloidra aina khalle. Khwaidagi hena soiriba amna Manipur ki Rajya Sabha amsung Lok Sabha gi wana satkiba MPC na ngasi phawba parliament mifamda Manipur ki lambi thongi phibum sing asi mayak sena puthokduna Bharat Sarkar ki miyang sangchinhanba ngamdriba asine masigi mathakta leisangsit na Manipur ki lengak sasan gi thabak tawkiba o ibubina lusingba Congress government na su Manipur ki National Highway ani gi phibam ningthina sengwatnaba thabak paikhat pangamlamdriba asisu khwaidagi asoba asoibane. Asumna miyamna mikal gi matamda vote piduna thagatkhiba miyam gi bihut singna marai pak Manipur gi dhamakta lawpham thokpa thodang sing adu lawba ngamdabadagi ngasi Manipur hiram kudimata sothaba Manipur am oiduna lakpane. Marai pak miyam gi dhamakta jaifanaba khanba thongna leiba miyam gi bihut sing oiramba tarabadi Delhi gi luchingba sing thongna laina taksinduna amadi launa sotharaba Manipur asi semkat sagana bhona bangamlam gadabane. Maduna ngasi irang thong tekibadagi miyobagi ponsi mangkre gari gaya sa thoksin tawba yadaduna COVID-19 laisa thengnan iserak asida Manipur miyam ta awabagi matakta awaba hapa aibadu oire. Maramaduna Bharat Sarkar na Manipur jauna awagno buki state singda antaba miyang yang bagum tawriba asi kokanadaba Manipur dagi Union Minister amadi MP wina satkiba ahumna lakutpam thokpa thodang sing adu lawfam thogi. Misam bokokta khongna nitlaga nakong beada nobai kapa lengaki matam loikre se minister. Matam amagi misam masel onsin natuna punan ba makokta khongna nitlaga nobai na kapagi lengak adugi matam loikre. Mina mibo ikai khumna traga building khara sapna karibo kana gani. Lengak asidi mina mibo ikai khumna badu pami aina se minister and berena fangtokre. Oinam awang rural library oinam playground da pangthoki banung bagi oiba political conference wanga latuna se minister and berena hai. Mi oina hingba tarabadi mina mibo ikai khumna batai. Haujik leiriba lengak asigi makade mipum kudimak noai halle. Lengak asina asum makasa tarabadi miyam ge mittagi pi tandana bahona gani. Lengak asina Loktak livelihood mission paikat nanaba kitamak chaliba sahi asigi budget lupa crore taramanga haptuna leiribane. Mission asigi makata Loktak amasung masigi akoibida leiriba miyam mapungoi nga misinggi damak nga yok nanaba mafam semtara mapandak nga leibida lupa crore. Samari yana chaliba asi khardang warbasu thingnana bahonabada miyang thamlaga thabak paikhalle. Mana hai matam kya gi mamangdagi iya de aiduna tawdun laklaba Loktak lift irrigation asi lupa crore humfudagi na humpudra rom thaduna anauba engine sing dai naraba DPR na chingba saduna honare. Masiga loina na canal singchu semjana ba honare. BJP da luchingba lenga kasina miyam gi ponsi amusuk lantong ngak senaraba nopi oibisi ikai komna pangak na sanmit lon pakat na ba lep na changchin na lagle.
Madam abada lamdam masidagi yellow missing kanan bagidamak I'll be pin na padimantaw pada sa isa kidaba realisat kidaba yawram loy. Adoba modi lenga na miyam kitangay fadaba masuk lamdam masigi miyam ki pukning gi ihul kang na inner line permit system asi bibi daki bani asiguma miyam ki kan biba prime minister amasuk home minister kana yaw ki bagi haina hangke. Mana makatan ay Maharaj Kulusundra yaw na kala pani dilan pa oina thakiba lamdam masigi miyam na kauna ro polusing ba kulum doibo Prime Minister Narendra Modi amasuk Home Minister Amit Shah na ningsing biduna lay katuna ikay kumna piba loina na Mount Harriet po Mount Manipur ay naming hongdok piki pa ado mamanggi sahi kuntra yana pan kiba karambalay na ningsing birambage angge. Lainga kasi na go to village amasung go to hills bangtok liba asin mapung oina sing amasung tamgi manung anjen na layba kung gangilamda layjariba chamjaraba miyam kidamak lainga na kari-kari kudong chaba piribagi ay badu kanganan na pandam da sangsin bani. Loina skim singi kudong chaba sing asi yum da sang dona tina na bagidabak thauram basi bangtok bani. Taban District hawdo kiba go to village ani supa tangka Impal East amasung Impal West ki mafam sing da pangtok dona miyam da kanaba fangan gre. Bisnapur District ki oina hayang pangtok ani tauram ba ado BJP ki National President J.P. Nadana atu pada Impal la kadoriba asida hangtok na ba haja kadori bani. Lenga kasi ki makada sing tam amut oina punsin dona chali bani lamdam masigi ting bakar ba politician karana Manipur thugai na ba hona dona hawjik su laire makhoi da fana jamna kan hona da ba su Manipur thugai badi matik nate asigamba kaya asi thengna da ba Maharajit ba BJP lenga ka Manipur da lehen batangai fade tongan ba agency singi survey matugi na Manipur da BJP lenga amu halakani aiba laira basu hen hona da badi yaroi makata na ingna sikna leiba punsi maril ama purakna bagida bag BJP da lengak sinaba mathau tare makatarak ba atopa pau amadana mairoi babies na misi CBI gi closure report ko na ka khre amukana investigation chathana ba khangan khre Haukiba kumza lising ani taraga mapan gi Julai taraga ni panda Kansipur ge Standard Robert School ki hostel da thawri yandul asiba aksang wai fangke ba mairoi babisna gi misi ga mari lena CBI na thangalaki ba closure report ngasi judicial magistrate Impal West na ka khiba ga loina ampukana thijina ba pautak pikre CBI na pikale ki ba report adu da lai kitraba mairoi babisna gi blood group asi A B ni airi adu moina ba babisna gi apoko masage blood group asi O positive hoiba ki mathakta babisna gi apok pi mama ki blood group na B positive hoiba maramna babisna gi blood group asi AB oina da bamaram sunglai leite and defense counsel mai ke dagi ngasi court asi da sathagi ba hearing da file tauke submission sing amadi case report sing kumle yengsilaba matung da court asina high blood group O positive oiba mapa amadi B positive oiba mama amana poko masagi blood group asi B natragana O oifam thokpani case asi kamari len lakot kiba blood sample ani exhibit S4 amadi S9 adu miyoi matagi oibra natragana tongan ba miyu singi oiribra amadi bebesna gi oiribra natragana oiribra aiba CBI na chapchana puthokpa ngamdre amarobda asi bahaksang ki postmortem report ta asi bahaksang taleramba dakpham amana sidri ngai ne aduga atoba dakpham amana sikiba matam adu da sokpani aire Adomoy namak misi adu kumza lising ani taraga mapangi Julai taraga teret ki ahing pung tara amadi nongai marung ta thoki bane aduga hanba postmortem na Julai taraga ni panda sathaki amadi ani suba postmortem na Julai kun teret ta sathake hanba postmortem da sarugi hakiba doctor na mit tarani ki matung da sathaki ba ani suba postmortem da injury number ahomadu victim na siramdai da sokpani aina mad piri ba du sayna balai Case asik investigation officer na pirak report asi peningai oide maramasina case asik marid ina na mahiroi babisna dagi lahuba blood sample adudagi magi blood group khangdo kadabani amadi DNA profile lausin kadabani victim gi apokpa amadi apokpi gi blood group khangdo kadabani amadi expert singi mateng na maghoina bokpa angang singi oiba yapa blood group sing khangdo kadabani loidana thagdok adugi 21 oiba nomaithem zenti kangmai illet pyroism Robinson Pyroism Ongbi Longjam Ningol Lantoni Amade Pyroism Ningol Karam Ongbi Rometagi blood sample sing lautan group khangdo kadabani amadi DNA profile loisan kadabani Eko sing atu dagi lakot pa blood sample sing adu case asi kamari lainana lakot ki blood sample L4 amadi S9 aduga chana pra yangsin kadabani hana pautak pi bakaloinana code asina CBI ACB Kolkata gi close report adu kaklat kibani amadi amukhana investigation chatana baja thang pi kibani COVID na lay kitrabasing da ex gracia pibagi matang da high court na lingak tagi paukhom kaukre.
COVID-19 na laikitraba miyusingi imung manungde ex gracia aina lupa lising yang kai senpam pinanaba Supreme Court of India na pikiba direction adu ngang na satabaki matang da Manipur lengang na pagum pirang na High Court of Manipur na ngasi notice isu tauhre Human Rights Law Network Director na kodek bito na tadorak ba jero laman ay kaisam parti kumana maki council Mahubam Rakesh ki kutang Human Rights Law Network ko samnaraga file torki ba public interest litigation amaga mari leinana Coordination State Lingat lagi pakum kau kibane. PIL aduna palibo wafum di National Disaster Management Authority na piba guideline ge batung ina COVID-19 na. Laiki draba miyuising hek nak naba imungi miyuising da state na ex gracia pitokan binaba haja bane. Loy na madu Manipur miyam gin interest da fangtokan na wafum sa palibane. Red Federation case number 539 of 2021 kamari lain na Supreme Court na pikiba direction tabagoina. Ontong na bagi matag da state lingat na tabag lokat taba amasong Apex Court asina National Disaster Management Authority da COVID-19 da laikit rabam using imong manung da ex gracia ki mateng piba ki guideline recommend tong da bakhan ki bane National Disaster Management Authority da COVID-19 da laikit rabam using ki hek nak na ba imong gi miyoy da lopalasing yang khaige senpam ex gracia wena pina da guideline sem ki bagalo na ro wa pam hase State Chief Secretary Administrator sing da sahi asik September taraga matoi da che tha du na khan khrabane Saliba sahi asiga October mari da hana ki writ petition asiga mari laina thangalakpa miscellaneous application number 1120 of 2021 ke batungina Supreme Court of India na Manipur jauna state khodimalta COVID-19 da laikitraba miyuising adugi naknaba miyuising da ex gracia ki senpam pithokadaba district disaster management authority district administration sing mapung phaba maming matha amasung address asibasing certificate san pibaga mari lainana khudong charabasing khanagadaba district level committee sing amasong people friendly application form na sing bagi marik chumna miyam da khangana ba phongtok na direction pi khibane October 22 da petitioner na Supreme Court ki direction adu thabak to onthok pinaba aiba cherol mari lainaba authority da haija khibane adu thabak ama phawba lokatan lairibani haire Mikal da ngawraga laikre gari tongba ki mamal loning ba lawalle MU phawba diesel auto riso tongba da lupa yankai laure MLA Minister Singh da Mikal da ngawraga laikre somdana passenger service tawriba gari drivers na loning ba atongba lahulaga thamki badagi lairba miyam amasung bahiroi sing bhai tamba satpa ngamnadre kilometer nipan phawba laptaba Imphal gi flyover makhong dagi Manipur University gi gate phawba passenger service tawriba auto riso sing na gari atongmal Khongsana bada lupa yang kai laure koiring kai dagi Imphal phawbal laklaga Manipur University da mai tamba chatpa taragade mairo yaman hangkat handa da lupa chani gi mayada nong bada saring tawre masina mairo sing da kahen awha ba mayuk nare amadi misem yam gi chathok sasin da apan thokle kangla gate dagi singja mai phawraga khongman basi khonglom da passenger service tawri ba auto rickshaw singsu hanki badan lupa kuntra aduga haikal padan lupa ni fu laure dem college da mai tamba chatpa mairo sina hangkat handa gi lupa Hompodra sading tawriba asigi matakta nagang paldagi. DM College Gate Fawba i-rikshaw tong na hakan anda sat pagilupa nifu amaga sading tawri. Masina mahiroi amamhay tambasat padan nong badalupa sa magatara lay taba yadre hana dilupa yang kay paraga DM College Fawba sat pagikutong sabal liram bani aire. Pawasin na makatanahay Kansipur gi Manipur University Gate tagi marangkom lakpagi diesel auto gi atong mal miyoy madalupa yang kay hiyang tangtagi kay sampat Fawba gi sum miyoy amadalupa ni full laure. Imphal Irilbung Imphal Hairang koi thong na chingba line sing dasu passenger service tawriba auto rickshaw sing na loning ba atong bal laure makatarakpa atopa paw amadana masano pe phamlan bagi makhura maral laire court hauki ba kumja lising ni taraga taruk ki October taraga mari da Chochanpur district ki new lamka gi mafam amada masagi chahi tara rom tangai bi mayam bana pokpa masano pe phamlan ke bani aiba makhura ngasi special judge pokso Chochanpur na maral laire aina lak thokre Ngasi court na pamlan bagi tautuk adu da acting na maral laire aina conviction pi khraba accuse adu di Chochanpur district ki niwlam kage John Feng dagi thanglin yan sangkui dia sahini fuga mathoi magasi ngasi court asin IPC section 367 amadi pokso eki section 4 amadi 8 ki makha da pamlan bagi tautuk adu ki maral laire aina lak thokibane tautuk asi ki matang da fresh na phangba pawge matungina auki kumja lisingani taraga taruki October taramanga da ADC Chochanpur ki member amana ariba phamlan bagi thautok adugi matakda wakadama women police station Chochanpur da tharake
Polisna FIR ama register tawduna victim gi statement lobada October 13 da mahaki mapaga pokminaba makhura thokpa thanglin changkui den namdana phanglan khibani aina phangdoke numida dugi nongtil pung amarum tapa matamda victim gi madau amadi machin manau thokpa amana miyoi amagi jumda saksa basatki amadi mahaki mapok amadi patom chasu thabak suba satke imung manung gi miyoi ching leitabagi asik patancha adu logduna thanglin changkui den victim nupi macha ase jum adugi saksang da kausin duna mafi maru lokthok handuna hanjin namduna phamlan khibani namduna phamlan bagi thodok aduna maram oiduna victim gi pinungi aksang da i thokpadagi convicts asina victim da thodok asigi matang da atopa mi amada da haidok tanaba ki hanke loinana thodok adu victim asina masakti khanglaga maming khangtaba mi amada sathakibani aina victim gi mabok ta tamkhe tabak sathakiba victim gi badom cha aduna jum da halaklaba matam da victim gi pinongi haksang da i leptana thokleba adugi matang da haidorak podagi Churachandpur district hospital da pukhatuna laikana ke amade makhata ba layeng gi damakta rims hospital da pukhalake loinana victim na phangdorak pagi matugina namit adu da thokiba thodok adugi matang da convicts asina kyar kana famlan ki baki thodok laikre aire case asigi matang da police na investigation loisinduna charge sheet court da lan khatke loinana kumja lisingani taraka mapan gi march kun mapan da court asina POCSO Act section 4 amadi 8 amaso IPC ki section 376 ki makata charge frame tawduna trial chatharke bane ngasi court asina case aduda hakthengna chenari hada law thokrab equis thanglin changkui te tha asigi tarakani pandam paral ki matung ina chairak law thoklagani aire nagalamrom da manipur da covid na naba miyui amata sikidre manipur da hokibo October kulhumdoi da COVID laicet na maram oiduna bi amada sikidaba laikrabagi tungdanga sisu amuga nanabit kun mangari gi matungda laicet asina maram oiduna mayo amada sikidre haujuk bapa sahujuk phawda state asida COVID na maram oiduna sikiba migi masang lising amaga sa panjangkai humdoi da dumak laire manipur da haukiba pung kunmari asigi manungda sample lising ani supna kunbanga test tawbada me humpudra mathoi positive boiba thengna duna state asida haujuk phawda punna positive oikraba migi maseng lagam lising kunga mari samanga marfugani panjawgre loinana positivity rate 6.5 laire aroibada content sing asigi maru iba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengbiri bapuna mapathaga jari channel asina domda kanarabadi subscribe to be subscribe to be loinana like and share to wasu kawi gunu namakpo amuka na thaga jari